Khaini talap na chingba yon ba thingjin khray pawasi pandam pause dagi laukhatchabane Khaini amadi talap na chingba makhal singgi umnaba amadi chanaba hidak managi polam sing Manipur gi mafam pumnamakta yon bada October 19 dagi paraga sahi ama thingba thamkhray Masigi matangda Chief Secretary Health and Family Welfare Dr. Binit Joshi na tha asigi 19 da serol ama thokkhray Chief Secretary na thokiba notification adugi matungin na hidak managi polam sing maruway na Khaini pan masla Gutkha amadi atay hidak managi manam nungsinaba umnaba amadi chanaba polam sing sizinaba na miyoy bagi haksang soganba amadi Makhal kaya gi laina oirang bagi achawba maram ama oire Amaromdana Supreme Court nasu Food Safety and Standard Prohibition and Restriction on Sales 2011 gi rule sing ngakna chanaba masigi akan bathavak sing laukhanaba state amadi union territory singi chief secretary amadi health directorate takhangan khibasu laikhrai state laingak na su wafam masi haksin na laubaga loinana Food Safety and Standard Act 2006 amasung Food Safety and Standard Prohibition and Restriction on Sales ki Regulation 234 gi makhada asigumba hidak managi polam singasi sungba madi yon bada Manipur gi mafam pumbada tha sigi 19 dagi hauraga sahi ama thingba thamle haire MLA 18 na Chief Minister sindokna ba honai haiba thajaningai oide pawasi pandam pawsi dagi laukhatchabane BJP amadi masiga chatminariba political party gi MLA 18 na Chief Minister sindokna ba Prime Minister Narendra Modi amadi BJP gi National President JP Nadda Cherol pisili haiba adu unofficial waiba amadi thajaningai oide haina BJP MLA sing KS Ibomsa amasung sapam kunjaki sorna phongdokkhrai Chief Minister ga loinana Delhi da lairuba BJP gi MLA ani KS Ibomsa amasung S kunjaki sor ani na ngarang Imphal Airport ta thunglawada mafam adu da paumi kharan hangba wahangda mathaki wafam asi phongdokhibanai Airport ta Chief Minister ga halakminaraba matung paumi singna hangba wahangda MLA KS Ibomsa na makhoi gi khongsat asi Chief Minister ga loinana center gi luchingba singa unaduna State asigi chawkhat thaurangi project sing lauthanaba amade thabak sing paikhanaba chatpani haikhe Chief Minister sindokna be MLA 18 na PM da cherol pisili haiba wafam adugi matangda MLAS kunjaki sorna phongdokhiwaga media da lakleba wafam adu BJP gi MLA oiriba makhoida de knowledge amata leite maram aduna sigumba wafam asi unofficial oibana ahenba wafam haining de haina phongdoklam kheng Delhi da leiruba CM Imphal da halakhrai paumi sing da wafam amata phongdoklam drai pawasi kangla pau se dagi laukhatchabane nahal makai Delhi amadi atai atopa state singda leiduna tongan ba mifam kaya yaururaba matung Delhi da muk laktuna center gi luchingba singa political gi oiba amade state asigi chawkhat thorang paikhanabagi matangda wari sanaruraba matung Chief Minister N Biren ngarang Delhi dagi Imphal da thoglakhrei Chief Minister na Delhi dagi Imphal da thoglakhiba aduda mahaki flight adumakta da lamlai kendra gi MLA khongban tabam Ibomsa amade Paswai Kendra gi MLA Sapam Kunjaki Sor alias Kebasu loina rakhe Chief Minister na Delhi dagi halakpaga airport ta paumi singna wahang hangada bagi ngaiduna leiriba singadu karigumba paukhum amata piramdana satkheng Chief Minister na paukhum amata piramdrabasu center gi pautak matungin na BJP gi leiriba MLA singi apunba mifam ama Chief Minister na share lauduna athuba matamda pangthoklaba yai loina na hojik state asida thogliba irang asigi waroisin purakna bagi matangdasu wafam kaya khanaraba yai haireng